mayam punung pu Shanjit Sharma na taram noksari. Movie story Manipur nga sim pudun laksari ba film asigi maming Bhetayan. Masiga athadi Hunter haibani. Film si 2024 October da release tawkiba action crime drama category gi Tamil movie amani. Masina phangkiba rating singdi IMDb da 10 manung 6.9 gi rating phangi. Rotten Tomatoes da 81% gi fresh hoy. Google users na 80% gi like piraba film amani. Movies ki director TJ Nanabel, writer su TJ Nanabel na hoy. Adugo producer na Subhakaran Ali Raja na hoy. Film si number da sangkiba senpham na crore shama gum phurom ni hairi. Adugo masin tanchiba box office collection gi senpham na crore sani gi yankhai rom hena tan khre hairi. Maroi ba saktam langli ba singdi film si gi main protagonist SP Adhian gi saktam da maming lerba actor Rajanikanth. Justice Satyadev Pandey gi saktam da mayam thoido hindok na khangnaraba maming lerba actor Amitabh Bachchan. Cyber Patrick aduga atopa mingamana battery hain su khangnari basigi saktam da Bhat Fasil. Saranya gi saktam da Dusra Bizia. ASP Rupa Kiran gi saktam da Ritika Singh. Aduga film sigi main villain Natras gi saktam da Rana Dagubati. Phare mayam ai huzik film sigi wari li ba haujargi. Aina haibu do soiki balan ki bomadi si thopi yaw matam mayam na ngak piu haibu wapam khamjari. Movies ki ahu wisin bakta da ubu phangli basi National Police Academy ki buildings da Satyadev Pandey haribu nupasna magi speed no police officer sing sta halli. Satyadev Pandey haribu nupasi National Human Rights Commission of India gi justice soiba misakamani. Mana phongdoli wafam sing sigi sana mong da magi tungda leiriba screens da saktam kyam su utuna mayam da khangali bani. Mana hairi British East India Company haiduna maming ama tholaga India da sangchelakiba British singna aikoi India bu namthak tawdun lawselaga India masa singbu makhoi gi minai hoina sina khibani amade sathina ot naibagi thabak sing chathakibani aduga leibak sigi leijari ba lanthum khuding pu makhoina lut tawdun pu khibani hairi wafam sing si mayek seng chumlu wafamni tawbudu bu matang sta hangba yari wahangdi makhoina lakri mamang da khoi gi India si kyam phana amari achumba wayal ga loina na palambano haibasini British lakringi mamang da palamba ning thosingna matamadugi wena thamlamliba lengak sasalasi miyoi amaga gi marakta manade aibadi yamna jat bijat khaidokpagi thabaksing tawrai leiriba leibak ki praja khudimakta thong manaba education system su pibiramde adubu British na lagba matungdagi di 1813 gi education system amadi 1834 gi mara leiba singda dandi pina nabagi damakta law commission semkhibani leibak sigi leiriba hek praja khudimakta sap manaba education system amadi mara leiba singbu dandi pibagi system si aikhoida sasan chalaiduna palamliba British singna semdok pidun thamlamba ngaktani asumna Satyadev Pandey na phongdoli wafam sing si police officer sing ni yamna munna taadun leinaribani hojimana makhatana phongdoli leibak sna ning tamba phangduna palakliba si sahi humudra manga gi matam hendokre adubu praja khudimakta sap manaba education system amadi mara leiriba miyoi singda ain yoba thong sing lokhatpa matamdadi hojik su michang mikhai naib gi thong di leptri Constitution of India na so hairibani praja singda sap manaba education system amadi justice sing pigedabani haiduna adubu constitution na sumna hairibasu masigi niyom masibu hojik ngak na satpa ngamlibara aikoi India da hojik chatnari rule asidi dharma jat bijat ta khenaba thamli paisa paiba ina khunba power leiba mising aduga lairaba upai leijidraba mising gi marakta khenaba kyam thamli India ki constitution hairibase mipum khudimakta sap manaba right pigedabani haibani Maramadona masigi rule sing ngak na salanabagi damakta education system amadi justice haibase thong sap manana pugadabani matamaduta da India gi constitution hairi wafam asibu sap chana ngak satpangam gadoribani aduga hojik mana makhatari aigi ming Satyadev Pandey Bombay High Court ta sahi kuntha hena justice samoina thabak pudun laglawani ngasi na khoina engondagi maruaina tamgada wafam di law gi matengna miyoibagi hak ngak na thamba haiba wafam asini Asumna Justice Satyadev Pandey na phongdoli wafam sing si police officer sing ni yamna munna tanaribani Mathang sindana government school amada ojanupi mana lairik takpiribsi ulai tanjasta classroom sta phamliba ngausinaba chhatra kharana ojanupi sigi hakchangi saruki video namduna social media ta thagatpadagi viral challe makhoigi mathong huktaba na taisada ba thong sing sigi maramda TV gi pautu su phongdoktuna khangali aduga top paw amada su government school gi chhatra singna taptana nisa sasilaga train lambi da ngaudun leibagi saktam sing ulli aduga atopa paw kya amada su government school gi chhatra singna mathong chadaba thabak kya ama tawgi saktam sing ulli pausing asibu leiriba praja khudimang loini yengnari bangaktani TV gi pausta nupi man hairi government school gi angang singa sathakliba thong sing asibu paliba government sina dum yengdun leitholiba sibu karigino aduga nupa mana phongdoli NEET amadi JEE exam singda government school gi chhatra singna mai pakwi sang se adukki batik wali aduga nupa man su phongdoli government school gi building singi oriba saktam sing se adukki batik fibam chadre aduga masibu yengsin bina authority amata su leitre entrance exam gi demakti special oina coaching pang thok su amata tawbidre matau sumna yengsin bina amata leitrabanina government school gi chhatra sing sti nong gi adum mangsilak patabani asumna uliba pausing su praja mi ama loini yenglibani
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯤडिया ꯄꯥꯔꯁꯟꯁꯅ ꯍꯥꯏꯔꯤ ꯑꯆꯧ-ꯑꯆꯧꯕ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯁꯤꯡꯗ ꯃꯥꯏ ꯄꯥꯛꯂꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯇ꯭ꯌꯨꯁꯟ ꯂꯧꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯉꯥꯛꯇꯅꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕ ꯂꯥꯏꯔꯕ ꯁꯥꯇ꯭ꯔꯁꯤꯡꯗꯤ ꯂꯣꯏꯅ ꯑꯌꯥꯝꯕꯅ ꯐꯦꯜ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯍꯔꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤꯕꯨ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯤꯕꯔꯥ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕ ꯂꯥꯏꯔꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯤ ꯈꯣꯡꯊꯥꯡꯁꯤꯡ ꯄꯥꯏꯈꯠꯄꯤꯔꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ ꯑꯩꯅ ꯍꯪꯕ ꯄꯥꯝꯂꯤꯕꯁꯤ Mr. Education Minister asina Government School da tamliba lairaba satrasingsu entrance exam da mai pakhanabagidamakta aikhoina anubu khongthang ama paikhalagli masibu special coaching program haiduna maming tholi masigi program masibu paikhalibasi India gi oina ihan hana Tamil Nadu state asina oiragani mathangi sindana police check post amadu lei Tanjas the police officers na magi phone da paw matari masda hairibasi Kaina Kumari district si oina huran chinthi mi phabu punba amadi mi hat mi pungi case asi adukibati hengalakre Tamthiraba crime sing sibu thoan bani haiduna singnariba Rajesh amadi Sebastian hariba gangster ani sibu Kaina Kumari district ki SP oriba Adhian hariba nupasna encounter gi case ta nungmani kaptuna hatokre Masigi pawsi targa police officers na hairi idea suma tawrgani haibasi singnarabani Karigumba Eagle hariba usiekaduna mafam khakta da koilai leidunu paidunu leiba tarabadi SP Adhian hariba nupaduna soidna maki mi halagani haibasi Asuna haibaga nakalamaromda ulagibasi gangster kangbu umna meeting pangtholiba mafam ambadani Aduga gangster sing isina thaknanabagidamagta cha lolibu nupa amasu lei magi maming si Cyber Patrick haina kawi tobudu mayamna battery hairaga khangnei nupa ama sangsilaktuna mangona hangli nangna sanadi nangna si yamna sathiba gangster amani haibadai adugu mafam ista cha londun leiribusini kari Mr. Battery khumi military kangbu phawba tan hawba cha lonbagi thabak sing tawriba aduni aduna isu thabak leitabadagi cha lolibani haiduna mana khumjili masigi matungda mana gangster sing asigidamagta cha puthorli Gang leaders na hairi district asigi SP oina laklibu nupasi aikhoigi damakadi jom amagumani aikhoi kangbu sing asi mana tana duna halibani karigum mana phangkhiba tarabade aikhoi mata hingloi haiba wafum sina khoina khanggadawani sa puthorlibu nupa amasina battery da hangi karigino me amasina SP bu oiroidabada adukibati kinari basibu masida battery khumi masi oiroidabada kinaba nate asengba makisu SP do yama tamthiba misakamani police singi lisak mong moto se ina ngang oiringi degi munni yengdona lakhrabani police oiriba miyoi sing se makhal mari thongna khaidokpi ai Asun haibaga geng nupa amana miyoi sing phuri usiulei background gi battery khonjel hairi ahan ba category da leiriba police kangbu sing sina thamoi su yamna sengba aduga thongna su yamna phaba kangbu uduni hojek police officer ma sangsilaktuna mi phuram liba gangster nupa sibu yam tamthir phura matung da singduna puri gangster sing sigi lusing bori bu nupa sna police officers da call tawsilaktuna magi mi bu thadokna bagi dam hairi adu police nupa sna karimata ki da mong da hairi kariguma nang aina phangmu tarabadi nang naun du khoktok kadabani asun harkus da gang leader is ki bu da loire Battery nam khatari ani shuba category da leiribu police sing adudi thaunadi yamna phai tawudabu thamoi sengdaba achum thabak tawudabu police sing aduni ariba masigi makhalis da leibu police officer sing di matang matam yenglagu gunda sing bu phugani aduga makhoi gi lofam thokku paisa su lawgani masigi matungda ahum subu category da leibu police sing asna thamoi sengadi thabak tawi tawudabu makhoi gi makok ta lawsing haibadudi yaude masigi matungda mari subu category da leiribasna karisu kana da police sing aduni haibadi makhoi da thamoi senga thawak taw haibadu su laite thauna phaba haibadu su laite Makoina afaba thabak amata tawde masagi kana nabagidamukta Shanja thumja da ngaudun leiba police ngaktani hariba category mari isigi mathakta khwaidigi hena hendok thoidok pa category amasu leiri makoi dudi thauna su phagani achumba su satkani aduga lawsing su awat pamta leite hariba police sing sidi yamatam thina shak liba mairi amugumani asumna haibaga SP Adhian hariba nupa su lagle Battery nam khatari hariba police sing sidi aina phongdoli wafam dagidi makoi gi thamoi nungda phongdoli wafam ne hena luna lawjaba misak singni Karamba matamda kari thabak sing chatharagedege haibadu kanamatana khangba ngamloi hojek meeting pangtholiba gangster sing su lei kuminesan hariba gangster nu pasna hairi aikoina police pu yamna kisilubu tarabadi aikoi du khudong chawa laukini maramaduna oiroidabada ka hena kisinbagi thabak su tawganu nakoina khoi gi tawgada sinpham sing du pangthoknau police ki wafam asimadi ai gi thokpa thengai narage masyaramnaga kuminesan hariba nu pasdi chatkre adugo mafamsta leiriba gangster amanu su hairi karigidamukta aikoina police pu kigedabano aikoina tawriba karbar sing si leptana chatharaga leigedabani madugi SP nu pado aina numit marini gi banung mabu loisilagadabani asuna hair ka mana hek leithok matamdadi SP Adhian yam yangna gari thawjilaktu nu pasu bu thomkre mastigi mahu si pai thoktu usta phujin nu tai mafamsta leiriba gangster sing sti kina bada loikre battery gi salon minar manu pasu yamna kina sensilaktu thongon sili tanjas ta tunglomdagi battery ni amnu sitana hairi kamdauba hujikti nangsu kibana niklawara Police Department da magi maming se Hunter haina khangnabani nakalbadana gangster sing sna SP Adhian bu ubudagi pakhana dunu magi bagi hingnana bagi demti yamna kan kan chenari adugo SP na lemna mata thade nongena kap tun hatole masing yamna bagi gangster sing namang khutta khulai paiduna SP bu hana na bagi demti chensinari adugo Adhian na suma khutta singjang macha ma paiduna sensilali bagi gangster sing si yamna tamti na phuthare yamni stylish oi mong de SP na thamoida kiba maset amta leitana makhoi sing si phuri bani sensilali bagi gangster sing samangona khutha ma thaba phangde
ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯒꯦꯡ ꯂꯤꯗꯔꯁꯤꯡꯁꯤꯗꯤ SP ꯕꯨꯕꯗ ꯇꯧꯐꯝ ꯈꯪꯗꯅ ꯄꯥꯈꯠꯅꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯒ ꯂꯩꯔꯤꯕꯅꯤ ꯃꯇꯧꯁꯨꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤ ꯐꯨꯊꯔꯕ ꯃꯇꯨꯡꯗ ꯒꯦꯡ ꯂꯤꯗꯔ ꯀꯌꯥ ꯑꯃꯗꯤ ꯃꯥꯅ ꯐꯥꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟꯅ ꯒꯦꯡ ꯂꯤꯗꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯤ ꯃꯤꯑꯣꯏ 3 ꯍꯥꯠꯈꯤꯕꯒꯤ ꯅꯪꯉꯣꯟꯗ ꯀꯦꯁ ꯂꯩ ꯑꯗꯨꯒ ꯃꯤꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯀꯦꯁ 13ꯅꯤ ꯅꯪꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯅ ꯅꯪꯕꯨ ꯍꯦꯛ ꯐꯥꯕꯒ ꯄꯋꯥꯔ ꯄꯥꯏꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯒꯤ ꯃꯇꯦꯡꯗꯒꯤ ꯍꯦꯛꯇ ꯊꯥꯗꯣꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯪꯉꯨ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯒꯗꯕ ꯂꯩꯇꯦ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤ ꯀꯤꯃꯟꯕꯗꯒꯤ ꯃꯐꯝꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ SP ꯑꯙ꯭ꯌꯥꯟꯅ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯃꯉꯣꯟꯗ ꯌꯦꯡꯕ ꯇꯧꯗꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯗ ꯃꯥ ꯄꯥꯝꯗꯨꯅ ꯁꯤꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅꯕꯨ ꯑꯦꯝ ꯂꯧꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯜꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯑꯃꯨ ꯃꯆꯨꯒꯤ ꯁ꯭ꯄꯦꯛ ꯃꯆꯨ ꯂꯪꯁꯤꯟꯗꯨꯅ ꯎꯞꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤꯡ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯄꯨꯔꯤ ꯇꯟꯖꯥꯁꯤꯗ ꯕꯦꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ SP ꯑꯙ꯭ꯌꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯨꯃꯥꯔꯦꯁꯟ ꯍꯥꯏꯔꯤꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯆꯥꯅ ꯂꯥꯛꯂꯝꯕ ꯇꯥꯔꯕꯗꯤ ꯃꯥꯕꯨꯁꯨ ꯐꯥꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯕ ꯌꯥꯕꯅꯤ ꯅꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗꯤ ꯊꯦꯡꯅ ꯍꯦꯛꯇ ꯂꯥꯛꯀꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ SP ꯑꯙ꯭ꯌꯥꯟꯅ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯃꯁꯤꯗꯒꯤ ꯕꯦꯇ꯭ꯔꯤꯁꯤ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯃꯊꯪꯒꯤ ꯊꯕꯛ ꯑꯇꯩ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯆꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯕꯦꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯏꯟꯐꯣꯔꯃꯔ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁꯀꯤꯗꯃꯛꯇ ꯂꯣꯠꯅ ꯄꯥꯎ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯐꯝꯁꯤꯗ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯥꯅ ꯄꯨꯂꯤꯁꯇ ꯄꯤꯕ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ SP ꯑꯙ꯭ꯌꯥꯟꯗ ꯍꯥꯏꯔꯤ ꯁꯥꯔ ꯃꯦꯗꯥꯝꯅ ꯉꯁꯥꯏꯗꯒꯤ ꯅꯣꯠꯇꯨꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯕꯅꯤ ꯃꯌꯥꯝꯅ ꯑꯗꯣꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯩꯅꯥꯀꯨꯃꯥꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ SP ꯑꯙ꯭ꯌꯥꯟꯕꯨ ꯑꯣꯛꯄꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯗ ꯎ ꯂꯩ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯇꯔꯥꯝ ꯑꯣꯛꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯥꯗꯤ ꯃꯥꯅ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯈꯠꯂꯛꯇꯦ ꯑꯃꯗꯤ ꯊꯦꯡꯅ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯋꯥꯔꯧꯗꯨꯅ ꯁꯥꯎꯔꯒ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯊꯦꯝꯗꯨꯅ ꯅꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤ ꯑꯙ꯭ꯌꯥꯟꯅ ꯏꯁꯩ ꯁꯛꯄ ꯑꯃꯗꯤ ꯗꯥꯟꯁ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯁꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ SP ꯑꯙ꯭ꯌꯥꯟꯒꯤ ꯅꯨꯄꯤ ꯊꯥꯔꯥ ꯍꯥꯏꯔꯤꯕꯁꯤ ꯃꯃꯤꯡ ꯂꯩꯔꯕꯤ ꯌꯨꯇꯨꯕꯔ ꯑꯃꯅꯤ ꯒꯂꯥꯇꯥ ꯀꯤꯆꯟ ꯀꯧꯕ ꯃꯥꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃ ꯆꯂꯥꯏꯔꯤꯕꯅꯤ 1 ꯃꯤꯂꯤꯌꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯗꯨꯅ ꯒꯣꯜꯗ ꯄ꯭ꯂꯦ ꯕꯇꯟ ꯐꯪꯕ ꯉꯝꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕ ꯅꯨꯄꯥ ꯑꯃꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯔꯥꯡ ꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯄꯤꯔꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯣꯟꯖꯦꯜ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯁꯤꯗ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯔꯤꯕ ꯀꯖꯟ ꯅꯨꯄꯥꯁꯤꯅ ꯊꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛ ꯃꯅꯨꯡꯁꯤꯗ ꯂꯥꯏꯚ ꯊꯥꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯂꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯋꯥ ꯉꯥꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯙ꯭ꯌꯥꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯖꯟ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯤ ꯑꯩꯅ ꯁꯣꯝꯗ ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯅꯪꯅ ꯂꯥꯡꯒꯅꯨ ꯍꯥꯏꯔꯛꯂꯤꯕꯅ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯀꯖꯟ ꯑꯁꯤꯅ ꯑꯥꯟꯇꯤꯕꯨ ꯃꯤꯑꯣꯏ ꯂꯥꯛ ꯀꯌꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯗꯣꯝꯒꯤ ꯑꯣꯔꯗꯔꯅ ꯍꯦꯟꯅ ꯂꯨꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯙ꯭ꯌꯥꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯕꯥꯏ ꯍꯥꯏꯔꯝꯂꯒ ꯗ꯭ꯌꯨꯇꯤꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯏꯗꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯐꯪꯁꯟ ꯑꯃ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯗ ꯎ ꯂꯩ ꯃꯐꯝꯁꯤꯗ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯕꯤ ꯁꯔꯟꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯋꯥ ꯉꯥꯡꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯇꯥꯃꯤꯜ ꯅꯥꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕ ꯂꯥꯏꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯈꯣꯡꯊꯥꯡ ꯑꯃ ꯄꯥꯏꯈꯠꯄꯤꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛꯇ ꯁ꯭ꯃꯥꯔꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯇꯦꯛꯅꯣꯂꯣꯖꯤ ꯁ꯭ꯀꯤꯝ ꯀꯧꯕ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯄꯤꯔꯦ ꯃꯁꯤꯒꯤ ꯁ꯭ꯀꯤꯝ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯇꯥꯃꯤꯜ ꯅꯥꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯩꯅꯥꯀꯨꯃꯥꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯄꯥꯏꯈꯠꯄꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯣꯅꯔꯦꯕꯜ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯗꯨꯀꯦꯁꯟꯒ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕꯁꯤꯒ ꯈꯨꯠꯁꯝꯅꯔꯒ ꯁ꯭ꯃꯥꯔꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯇꯦꯛꯅꯣꯂꯣꯖꯤ ꯁ꯭ꯀꯤꯝ ꯀꯧꯕ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯂꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯇꯦꯕ꯭ꯂꯦꯠ ꯑꯃꯃꯝꯁꯨ ꯌꯦꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤꯗꯃꯛꯇ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯕꯨ ꯊꯥꯒꯠꯇꯨꯅ ꯃꯌꯥꯝ ꯑꯁꯤꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯟꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯣꯔꯠ ꯑꯃꯗ ꯎ ꯂꯩ SP ꯑꯙ꯭ꯌꯥꯟꯒꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕु ꯀꯩꯅꯥꯀꯨꯃꯥꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯒꯦꯡꯁꯇꯔꯁꯤꯡꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯀꯦꯁ ꯊꯦꯡꯒꯥꯏꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯒꯨꯟꯗꯥꯁꯤꯡ ꯍꯥꯠꯈꯤꯕꯗꯨ ꯇꯧꯁꯤꯟꯅꯗꯨꯅ ꯑꯦꯟꯀꯥꯎꯟꯇꯔ ꯀꯦꯁꯇ ꯍꯥꯠꯄꯅꯤ ꯍꯥꯏꯖꯤꯜꯂꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯦꯁ ꯆꯠꯊꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯣꯔꯠꯅ ꯇꯥꯟꯖꯥ ꯑꯃ ꯂꯧꯔꯤ ꯍꯧꯖꯤꯛ ꯒꯦꯡꯁꯇꯔꯁꯤꯡ ꯍꯥꯠꯄꯗ ꯌꯥꯎꯈꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯊꯪ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯃꯤ ꯐꯥꯕ ꯄꯨꯟꯕꯒꯤ ꯀꯦꯁ ꯖꯥꯇꯤ ꯀꯥꯡꯂꯨꯞꯁꯤꯡꯕꯨ ꯑꯃꯒ ꯈꯟꯅꯍꯟꯕꯒꯤ ꯀꯦꯁ ꯑꯃꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯀꯦꯁꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯦꯔꯦꯁ ꯋꯥꯔꯦꯟ ꯄꯨꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯊꯥꯡ ꯁꯤꯡꯖꯪ ꯕꯣꯝ ꯅꯣꯡꯃꯩꯅꯆꯤꯡꯕ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯃꯔꯤ ꯑꯃꯁꯨ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯁꯣꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯖꯖ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯊꯥꯖꯗ꯭ꯔꯤ ꯅꯈꯣꯏꯅ ꯑꯆꯨꯝꯕ ꯁꯛꯄ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯂꯤꯕ ꯅꯠꯇ꯭ꯔꯥ SP ꯑꯙ꯭ꯌꯥꯟꯅ ꯈꯨꯝꯃꯤ ꯑꯔꯥꯟꯕ ꯃꯁꯤꯡꯅ ꯂꯥꯛ ꯃꯁꯤꯡ ꯌꯥꯝꯂꯕꯁꯨ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯁꯨꯛꯅꯒꯤ ꯑꯃꯈꯛꯇꯅꯤ ꯁꯥꯔ ꯖꯁ ꯑꯁꯤꯅ ꯍꯥꯏꯔꯤ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯦꯁ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤꯉꯩꯗꯗꯤ ꯅꯈꯣꯏꯅ ꯐꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯦꯁ 30-40 ꯂꯩꯔꯕ ꯃꯇꯝꯗꯇ ꯅꯈꯣꯏꯅ ꯐꯥꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯑꯦꯟꯀꯥꯎꯟꯇꯔꯒꯤ ꯃꯤꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯄ ꯅꯠꯇ꯭ꯔꯥ
ꯑꯙꯤꯌꯥꯅ ꯈꯨꯃꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃꯅꯤ ꯈꯛꯇ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯊꯣꯛꯂꯝꯂꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯦꯁꯅꯦꯜ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯒꯤ ꯍꯣꯜꯗ ꯎꯠꯂꯛꯏ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯆꯤꯞ ꯑꯣꯏꯔꯤꯕ ꯁꯇ꯭ꯌꯗꯦꯕ ꯄꯥꯟꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯈꯔꯒꯤ ꯐꯣꯇꯣ ꯎꯠꯂꯒ ꯃꯌꯥꯝꯁꯤꯗ ꯍꯪꯂꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯂꯕ꯭ꯔꯥ ꯃꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯈꯨꯝꯂꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯃꯤꯡ ꯆꯠꯂꯕ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯑꯦꯟꯀꯥꯎꯟꯇꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯑꯣꯏꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯁꯇ꯭ꯌꯗꯦꯕꯅ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯈ ꯀꯔꯣꯔꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯈꯔꯁꯤꯕꯨ ꯍꯦꯛ ꯎꯕꯗ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯂꯤꯕꯁꯦ ꯃꯁꯤ ꯑꯉꯛꯄꯅꯤ ASP ꯔꯨꯄꯥ ꯀꯤꯔꯟ ꯍꯥꯏꯕꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤꯅ ꯈꯨꯝꯂꯛꯏ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯏꯟꯗꯤꯌꯥꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯈꯔ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯁꯤ ꯌꯥꯎꯗꯦ ꯃꯔꯝꯗꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯕꯨ ꯊꯦꯡꯒꯥꯏꯅꯕ ꯉꯝꯕꯒꯤ ꯃꯒꯨꯜ ꯃꯈꯣꯏꯗ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯍꯤꯔꯣꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯆꯗꯦꯕꯅ ꯍꯧꯒꯠꯂꯛꯇꯨꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯑꯦꯟꯀꯥꯎꯟꯇꯔꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤꯗ ꯍꯤꯔꯣꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯔꯥ ꯃꯤꯑꯣꯏ ꯑꯃꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯊꯣꯛꯅꯕꯒꯤ ꯄꯋꯥꯔ ꯑꯁꯤꯕꯨ ꯁꯨꯞꯅꯒꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯈꯨꯠꯇ ꯂꯩꯐꯝ ꯊꯣꯛꯄꯔꯥ ꯃꯁꯤꯗꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡꯏꯟꯅ ꯀꯣꯔꯠꯇ ꯖꯖꯁꯤꯡꯒ ꯂꯦꯞꯀꯗꯕ ꯅꯠꯇꯕ꯭ꯔꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯔꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯆꯨꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯄꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯔꯠ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ SP ꯑꯙꯤꯌꯥꯅ ꯍꯥꯏꯔꯤ ꯃꯔꯥꯜ ꯂꯩꯔꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯅꯥꯏ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯏꯟꯀ꯭ꯋꯥꯏꯔꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯠꯄ ꯌꯥꯔꯤꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯖꯦꯜ ꯌꯧꯕꯁꯨ ꯌꯥꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯕ ꯔꯤꯛꯁ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯔꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯒ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯉꯝꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯏ ꯇꯧꯕꯇꯕꯨ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯏꯁꯥꯒꯤ ꯀꯔꯤꯃꯠꯇ ꯈꯟꯕ ꯇꯧꯗꯅ ꯄꯥꯡꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ SP ꯑꯙꯤꯌꯥꯟꯅ ꯃꯥꯒꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯆꯦ ꯑꯃ ꯊꯦꯡꯅꯔꯨꯔꯦ ꯃꯁꯤ ꯁꯔꯟꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯏꯔꯛꯄ ꯆꯤꯊꯤ ꯑꯃꯅꯤ ꯃꯁꯤꯗ ꯏꯔꯝꯂꯤꯕꯁꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯑꯩꯒꯤ ꯃꯤꯡ ꯁꯔꯟꯌꯥ ꯀꯧꯏ ꯑꯩ ꯏꯁꯥꯃꯛ ꯄꯦꯆꯤꯄꯥꯔꯥꯏ ꯃꯤꯗꯜ ꯁ꯭ꯀꯨꯜꯗ ꯃꯦꯠꯀꯤ ꯇꯤꯆꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯁꯔꯟꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯎꯠꯂꯛꯂꯦ ꯁꯥꯇ꯭ꯔ ꯈꯔꯒ ꯂꯣꯏꯅꯅ ꯄꯦꯆꯤꯄꯥꯔꯥꯏ ꯃꯤꯗꯜ ꯁ꯭ꯀꯨꯜꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯅꯣꯡꯁꯨ ꯆꯨꯊꯔꯛꯂꯤ ꯁꯔꯟꯌꯥꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯇꯦꯕ꯭ꯂꯦꯠ ꯄꯨꯊꯣꯛꯇꯨꯅ ꯂꯣꯒꯤꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯇꯦꯞ ꯑꯁꯤ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯍꯥꯏꯅꯔꯛꯂꯦ ꯑꯁꯨꯝꯅ ꯃꯊꯪ ꯀꯥꯁꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯇꯦꯕ꯭ꯂꯦꯠ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯥꯡꯒꯠꯅꯔꯛꯂꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯃꯁꯤꯒꯤ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯁꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯃꯥꯔꯠ ꯁ꯭ꯇꯨꯗꯦꯟꯠ ꯇꯦꯛꯅꯣꯂꯣꯖꯤ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯁꯥꯇ꯭ꯔꯁꯤꯡꯗ ꯐ꯭ꯔꯤꯗ ꯌꯦꯟꯊꯣꯛꯈꯤꯕꯗꯨꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯁꯔꯟꯌꯥꯅ ꯌꯥꯗ꯭ꯔꯕ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯊꯝꯃꯨ ꯔꯤꯄꯤꯌꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯊꯥꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯗꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯏ ꯇꯟꯖꯥꯁꯤꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤꯕꯅꯤ ꯁꯔꯟꯌꯥꯅ ꯊꯣꯛꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯀ꯭ꯂꯥꯁꯔꯨꯝ ꯃꯅꯨꯡꯗ ꯆꯪꯗꯅ ꯃꯄꯥꯟꯗ ꯆꯣꯠꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯀꯥ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯌꯥꯗ꯭ꯔꯥ ꯃꯁꯤꯗ ꯑꯉꯥꯡ ꯑꯃꯅ ꯑꯩꯈꯣꯏ ꯀꯥꯁꯤꯗꯤ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯧꯀꯤꯗꯥꯔ ꯅꯨꯄꯥꯁꯤꯗ ꯁꯥꯎꯅꯥꯏꯔꯛꯏ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯄꯥꯟꯗ ꯆꯣꯠꯇꯨꯅ ꯂꯩꯔꯦ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯀ꯭ꯂꯥꯁꯔꯨꯝ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯑꯗꯨꯕꯨ ꯆꯧꯀꯤꯗꯥꯔ ꯅꯨꯄꯥꯁꯤꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯁꯔꯟꯌꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯍꯧꯖꯤꯛ ꯁꯔꯟꯌꯥꯅ ꯀꯥꯁꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯦ ꯑꯗꯨꯒꯗꯤ ꯃꯅꯨꯡꯁꯤꯗ ꯄꯣꯠ ꯆꯩꯅ ꯄꯤꯛ ꯊꯜꯂꯕ ꯕꯣꯔꯥ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯦ ꯆꯪꯁꯤꯟꯗꯨꯅ ꯁꯔꯟꯌꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯕꯣꯔꯥ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯒꯟꯖꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯆꯧꯀꯤꯗꯥꯔ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯤꯆꯟ ꯔꯨꯝꯗ ꯂꯣꯏꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯥꯜꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯛꯄꯗꯒꯤ ꯀꯤꯆꯟ ꯔꯨꯝꯗ ꯊꯝꯕ ꯆꯟꯗꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯊꯝꯂꯤꯕꯅꯤ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯁꯔꯟꯌꯥꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯔꯟꯌꯥꯅ ꯁ꯭ꯀꯨꯜꯒꯤ ꯍꯦꯗꯃꯥꯁꯇꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯍꯦꯗꯃꯥꯁꯇꯔ ꯑꯁꯤꯅ ꯊꯧꯁꯥꯗꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯒꯟꯖꯥ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯃꯃꯤꯡ ꯂꯩꯔꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯍꯥꯏꯕꯗꯤ MLA ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯒꯦꯡꯁꯇꯔ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯜꯂꯕ ꯉꯥꯛꯇꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯌꯥꯔꯒꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗꯅꯤ ꯁꯔꯟꯌꯥꯅ SPꯒꯤ ꯃꯐꯝꯗ ꯆꯤꯊꯤ ꯏꯗꯨꯅ ꯈꯪꯍꯜꯂꯛꯂꯤꯕꯁꯤ ꯍꯧꯖꯤꯛ SP ꯑꯙꯤꯌꯥꯟꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ SPꯒꯤ ꯑꯣꯐꯤꯁꯇ ꯎꯠꯂꯛꯏ ꯕꯦꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤ ꯑꯙꯤꯌꯥꯟꯅ ꯍꯥꯏꯔꯤ ꯁ꯭ꯀꯨꯜꯗ ꯒꯟꯖꯥ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯑꯣꯏꯔꯝꯂꯣꯏ ꯀꯨꯃꯔꯦꯁꯟ ꯍꯥꯏꯔꯤꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯇꯧꯕꯇꯕꯨ ꯅꯪ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯃꯠꯇꯗꯤ ꯈꯪꯍꯟꯕꯗꯤ ꯌꯥꯗꯦ ꯃꯁꯤꯗ ꯕꯦꯇ꯭ꯔꯤ ꯅꯣꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯃꯠꯇ ꯈꯪꯍꯟꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯄꯨꯂꯤꯁꯁꯤꯡꯗ ꯊꯥꯖꯕ ꯊꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ SPꯅ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯕꯦꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯍꯨꯔꯥꯟꯕ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯥꯗ ꯐꯥꯒꯤ ꯄꯨꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯒꯤ ꯇꯦꯂꯦꯟꯠꯁꯤꯡ ꯑꯁꯤ ꯎꯔꯒ SP ꯑꯙꯤꯌꯥꯟꯅ ꯃꯥꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯐꯣꯔꯃꯔ ꯑꯣꯏꯅ ꯊꯝꯈꯤꯕꯅꯤ ꯑꯙꯤꯌꯥꯟꯅ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯄꯁꯤꯗ ꯕꯦꯇ꯭ꯔꯤꯁꯨ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯉꯥꯛꯄꯤꯒꯅꯤ ꯁꯥꯔ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯤ ꯈꯪꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯍꯦꯛꯇ ꯂꯤꯛ ꯑꯣꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯄꯨꯂꯤꯁꯁꯤꯡꯗ ꯊꯥꯖꯕ ꯊꯝꯗꯦ ꯍꯥꯏꯖꯔꯤꯕꯁꯤ
SP na satkiba yarani haidun ingi tawdun phongdorole masdigi vetri si station asdigi thokre mathangi sindana Saranya si magi school da lali tanjas tama kholama tarakudagi Saranya na leidun yengpada vetri si ukhongmada lotun leiramne hojimana Saranya gi manak sangsilali adu hairi agi ming vetri kawi asengma ming di petri kawani adu mayamna vetri haraga khangnare masi haramnaga mana akoi bisda mi ko yenglamlaga sema puthoktu na piragle masda Saranya singak pudlo irwani vetri na hairi aina pijari base lab letter natte adom na SP da irekhi base eduni matau sumna sakhang da banu pamana mana SP da ikhi base thibu pudun lakuse ma thingak pudlo irwani vetri na khatarai adom tori ba thabak siamna khudong thiningai gangster oriba kumaresan hari banu pa adona khangchi ba tarabadi aina taba top misa ma laknaga nangon soidam gi thang thinduna halamani adubu Saranya di ngak pagloina na vetri munni yengdun lai vetri na khatari madam adom sina saksu yamna fazai aduna khari section di leibiu ko adalai di sibuna khoi gi school la Saranya na mani haiduna ingi tawdun phongdole masigi matung da khoi ni na ganja gi bora sing thamliba ka si manung sang silaktuna vetri na magi व्यक्ति gi transmitter kya ma puthoraktuna bora sing sing marak ta lot hapsile vetri na hairi madam adom ni school sta thakpi ri su kari subject no Saranya na computer science da degree phangakpani adubu mafams da lab leitabani na angang sing da angka takpi duna leire maramaduna Chennai da transfer thabi na bagi lamta ina request tawjakhi bani masing matung da khoi ni school gi mapana tholtuna fencing leiri bo mafams da aron ba camera sing su thechile vetri na hairi computer haibu di aigi khwai dei pamjaba subject amani masing matung da khoi ni hi tong dun lale Saranya na hangli adumbu police amara masda vetri na panthadana natenete ai huran ba mani asuna hari pusta Saranya singak pudlo ikre aduga mar makhatan hangli adu regadi aine SPD khibasi thi du matau karamna domna paibiram libano mastigi vetri na police ki record di aigi ming se cyber patrick har khangai asum haibuga magi haukhra thodok sing hanga tunai khoidu lagle vetri haribu nupasna tawribasi dukan sing da changchang duna customer sing na payment tawna magi damakta lairiba QR code sida mama samaki QR code sing print tawduna puraklaga dukan gi theliba QR code sing sigi mathakta napsin mani asuma tawraga dukan da pot chei leiba lakpa mayam aduna paisa kaplak sing magi account dona loina sanghalle vetri khonjel na hairi huran nabagi damakta maikhum ublubagi darkar leite sukna gi losing si nabiraga loire hojek magi account da yamna paisa sing changsilagle masi urga ma yamna harauri bani matau sumna chauru shopping mall sing da mana sangsin duna magi oiba QR code sing napsin duna thamlamle masing matung da magi account da yamna paisa sing changsilak plepte matau sumna ma hojik ti yamna nungai paisa tan ba haibu oire hojik mana sorok ta lakma matamda lambi gi matai da lairaba ahal ma tumdun leiribsi ui tumina sangsilaga magi pocket da paisa hapsin biri masina takudi vetri haribu nupasi huran ba misak oijarabasu yamna minung si chaw misak amani haibu du thokbani asuna wari sing si vetri na Saranya gi mafam da lidun ta halibani hojik mana makhatari nongdi SP sarna ibu phaki bani aduga ingonda cheliba talent sing asigi damakta sumana thagat pi bani aduga mana ingonda haiki nangonda cheliba talent sing se aphaba thabak ti sinarabadi soidna kana ba phangani numida dudagi maga pullaga magi thabak sing aina tawdun lakhi bani aduga hojik vetri na phaki tawsindna hairi karigumba adom gumbi masak batau khajabi ojama thengnaram batarabadi aisu soidna maki software engineer oina thabak tawramnani asumna Saranya bu nokhan nabagi damakta mana phaki tawsili bani adubu Saranya nadi vetri da singnaba mi engamada adum yengdun lai mathangi sindana SP gi office to lai hojek SP adhan galoina police officer sing is meeting pangtholi officer amana hairi kumaresan hari ba gangster nupasna ni sagi polam sing yonsina ba target thamlibasi satra sing amadi tourist kangbu sing asdani ganja gi polam sing asibu Andhra Pradesh tagi Kerala gi jungle phaudunu pusilakpani adugo police officer amanu hairi ekhoina aron momong ga thawak sing chatharabasu wafam sing si hekta ligoirai masda SP adhana criminal gi thawak haibse cancer laina gumani adum sandokna bohonani masibu thingau da batarabadi school gi angang sing phaw makhoina lem tharoi dawri officer nu pi manu hairi sir makhoi gi network ta miyoi lising ani rom na ganja la lonbagi thabak sing tawi aikhoina miyoi khara pharu batarabasu atop miyoi kya manu ganja la lonna bagi damakta sung thorok palepte SP adhyana karigum makok kakthatu na lakhoki batarabadi lemhori ba haksang du ti kari thabak kannaruni maramadana kumeresan bu phadana hatokadamani officer manu hairi kumeresan hairi bu pasi gi chaurub gunda sing gi network sing lei maramadana ma bu phana bo hona ba se awa boyeni masdigi adhana khara saurap na hairi district amagi khwaiti gi chawbo gunda haibse district tu bu puri ba SP noi pham thokbani yamlo police ki strength amadi matik char bu khulai sing leina gangster amaga thengai na bangam da ba ma bu phab ngam da ba haibsi police sing na makhoi gi mathau ningthina pangthok de haibu tak la banatra maramadona mafam sta wangang dun leibagi kana ba leiroi yamathuna hujum chalaga ma bu phana na ba hona ga da bani masi wafam sta na khoi khudimuk yar banatra masdigi leiribu police sing asna suloini yes sir haidana phongdole masing matungda kumaresan bu phaba satkadaba mission sta yawgdaba police singi phone sing loina loksinduna mafam amada pulup oina thamjinkhre nakalamada Saranya amadi vetri su lei Saranya na vetri bu magi yumda pudun lali adubu Saranya gi mapa amadi mama na di vetri bu ubuda angak mu mata singna dun su yengli vetri bu munni amdaga Saranya gi mapa si yumda gi thoki
ꯍꯧꯖꯤꯛ ꯕꯦꯇ꯭ꯔꯤꯅ ꯉꯁꯥꯏ ꯃꯥꯅ ꯊꯝꯂꯝꯕ ꯇ꯭ꯔꯦꯀꯔ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯒꯨꯟꯗꯥꯁꯤꯡꯅ ꯁ꯭ꯀꯨꯜꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯟꯖꯥꯁꯤꯡ ꯍꯣꯟꯗꯣꯛꯂꯤꯕꯁꯤ ꯃꯥꯅ ꯂꯣꯏꯅ ꯎꯔꯦ ꯒꯟꯖꯥ ꯌꯥꯎꯔꯕ ꯕꯣꯔꯥꯁꯤꯡ ꯑꯁꯤꯕꯨ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯒꯟꯖꯥ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤ ꯃꯅꯨꯡꯗ ꯂꯣꯠꯅ ꯌꯥꯎꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯕꯦꯇ꯭ꯔꯤꯅ ꯑꯔꯣꯟꯕ ꯀꯦꯃꯦꯔꯥ ꯌꯥꯎꯔꯕ ꯔꯣꯕꯣꯇꯤꯛ ꯑꯍꯤꯡ ꯈꯣꯏ ꯑꯃꯕꯨ ꯒꯦꯡꯁꯇꯔꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯄꯥꯏꯁꯤꯟꯍꯟꯈ꯭ꯔꯦ ꯃꯁꯤꯕꯨ ꯃꯥꯅ ꯕꯤꯌꯥꯔ ꯍꯦꯗꯁꯦꯠ ꯑꯃ ꯎꯞꯁꯤꯜꯂꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯄꯥꯏꯍꯜꯂꯤꯕꯅꯤ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕ ꯑꯄꯤꯛꯄ ꯔꯣꯕꯣꯇꯤꯛ ꯑꯍꯤꯡ ꯈꯣꯏꯁꯤꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥ ꯑꯁꯤꯅ ꯅꯝꯂꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯦꯁꯄꯤ ꯑꯙꯤꯌꯥꯅꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯑꯁꯨꯝ ꯑꯍꯤꯡ ꯈꯣꯏꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯨꯃꯔꯦꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯨ ꯎꯔꯦ ꯃꯥꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯃꯥꯅ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯁꯤꯗ ꯀꯨꯃꯔꯦꯁꯟꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯈꯨꯗꯤꯡꯃꯛꯀꯤ ꯂꯤꯁ ꯆꯠꯇꯦ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯃꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯡꯒ ꯊꯣꯟꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯈꯪꯉꯤ ꯈꯨꯡꯒꯪꯒꯤ ꯅꯍꯥ ꯃꯔꯤ ꯃꯉꯥꯗꯪ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯍꯜꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯍꯟꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯦꯁꯄꯤ ꯑꯙꯤꯌꯥꯅꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯄꯟꯊꯗꯅ ꯑꯙꯤꯌꯥꯅ ꯕꯦꯇ꯭ꯔꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯣꯀꯦ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯒꯦꯡꯁꯇꯔꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯒꯨꯟꯗꯥꯁꯤꯡꯁꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ ꯑꯦꯁꯄꯤ ꯑꯙꯤꯌꯥꯟꯅ ꯃꯥꯒꯤ ꯍꯩꯁꯤꯡꯂꯕ ꯊꯧꯑꯣꯡꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯤ ꯃꯇꯧꯁꯨꯝꯅ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄꯅ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯃꯊꯪ ꯁꯤꯒꯠꯂꯛꯂꯦ ꯍꯧꯖꯤꯛ ꯑꯙꯤꯌꯥꯟꯒ ꯀꯨꯃꯔꯦꯁꯟꯒ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯃꯇꯝꯗ ꯑꯦꯁꯄꯤ ꯑꯙꯤꯌꯥꯟꯅ ꯃꯥꯕꯨ ꯐꯥꯕ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯤꯡꯍꯧꯔꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯒꯥꯔꯤꯗ ꯀꯥꯈꯠꯂꯝꯗꯥꯏꯁꯤꯗ ꯃꯥꯒꯤ ꯎꯀꯤꯜꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯎꯀꯤꯜ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯑꯦꯁꯄꯤꯅ ꯑꯩꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯄ ꯇꯧꯗꯨꯅ ꯐꯥꯔꯒ ꯊꯝꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯩꯁꯨ ꯈꯪꯗꯦ ꯎꯀꯤꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯄꯥꯈꯠꯂꯨꯔꯅꯨ ꯀꯣꯔꯠꯇ ꯀꯦꯁ ꯊꯦꯡꯒꯥꯏꯅꯔꯒ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯗꯣꯛꯍꯟꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯃꯔꯦꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯀꯨꯃꯔꯦꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯕꯁ ꯑꯁꯤꯒꯤ ꯇꯌꯥꯔ ꯑꯁꯤ ꯄꯝꯆꯔ ꯑꯣꯏꯕꯗꯒꯤ ꯂꯝꯕꯤꯗ ꯈꯥꯝꯂꯦ ꯕꯁ ꯃꯅꯨꯡꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯒ ꯂꯣꯏꯅꯅ ꯀꯨꯃꯔꯦꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯈꯥꯗ ꯄꯨꯊꯔꯛꯂꯦ ꯖꯒꯥ ꯑꯁꯤ ꯃꯤꯁꯨ ꯏꯆꯤꯛ ꯆꯤꯛꯏ ꯄꯨꯂꯤꯁ ꯃꯁꯦꯟ ꯏꯪꯒꯤꯠ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃ ꯂꯥꯎꯗꯨꯅ ꯀꯨꯃꯔꯦꯁꯟ ꯅꯪꯅ ꯆꯦꯜꯂꯤꯕꯗꯨ ꯂꯦꯞꯄꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯅꯤ ꯇꯧꯕꯇꯕꯨ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯀꯨꯃꯔꯦꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯆꯦꯟꯕ ꯇꯧꯗꯅ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯅ ꯁ꯭ꯇꯦꯁꯟꯗ ꯍꯥꯏꯔꯤ ꯀꯨꯃꯔꯦꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯕꯨ ꯁꯣꯛꯍꯜꯂꯝꯂꯒ ꯃꯥ ꯆꯦꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯕꯦꯀꯞꯀꯤꯗꯃꯛꯇ ꯄꯨꯂꯤꯁꯁꯤꯡ ꯊꯥꯕꯤꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯀꯣꯔꯠꯇ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯋꯥꯌꯔꯂꯦꯁ ꯁꯦꯠꯇꯁꯨ ꯇꯥꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯣꯔꯠ ꯑꯁꯤꯒꯤ ꯖꯖꯅꯁꯨ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤꯗ ꯀꯨꯃꯔꯦꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯕꯨ ꯏꯟꯊꯣꯛꯂꯝꯕ ꯃꯥ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯦꯁꯄꯤ ꯑꯙꯤꯌꯥꯟꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯨꯃꯔꯦꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯃꯥꯅ ꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯈꯪꯍꯧꯗꯅ ꯑꯦꯁꯄꯤ ꯑꯙꯤꯌꯥꯟ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗꯤ ꯃꯥ ꯍꯧꯖꯤꯛ ꯄꯥꯈꯠꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯙꯤꯌꯥꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯕꯨ ꯅꯪꯅ ꯅꯤꯁꯥꯒꯤ ꯄꯥꯛꯀ ꯇꯧꯍꯟꯕ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯅꯊꯛꯇ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯨꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏ 4-5ꯕꯨ ꯅꯪꯅ ꯍꯥꯠꯇꯣꯛꯏ ꯄꯨꯂꯤꯁꯁꯤꯡꯅ ꯅꯪꯕꯨ ꯐꯥꯕ ꯇꯥꯔꯒꯅ ꯄꯋꯥꯔ ꯄꯥꯏꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯒꯤ ꯃꯇꯦꯡꯗꯒꯤ ꯍꯦꯛꯇ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯅꯪ ꯑꯁꯤ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯄꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯅꯠꯇ꯭ꯔꯣ ꯀꯨꯃꯔꯦꯁꯟ ꯃꯁꯤꯗ ꯀꯨꯃꯔꯦꯁꯟꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯈꯨꯝꯃꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯑꯁꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯛꯅꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯁꯤꯡ ꯀꯔꯕꯥꯔ ꯇꯧꯕ ꯃꯤ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯀꯦꯁ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯗꯣꯝꯅ ꯑꯩꯕꯨ ꯍꯥꯠꯄꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯈꯪꯉꯤ ꯇꯧꯕꯇꯕꯨ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ ꯅꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡ ꯉꯥꯛꯇꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯑꯙꯤꯌꯥꯟꯅ ꯁꯥꯎꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯗ ꯆꯩꯁꯤꯜꯂꯤ ꯀꯨꯃꯔꯦꯁꯟꯅ ꯆꯦꯛꯅ ꯊꯥꯔꯛꯄꯗꯒꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯨ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯃꯥꯅ ꯈꯨꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯑꯦꯁꯄꯤ ꯑꯙꯤꯌꯥꯟꯅ ꯅꯤꯡꯁꯤꯟꯗꯨꯅ ꯊꯝꯂꯤ ꯃꯁꯤꯗꯒꯤ ꯉꯛꯇꯨꯅ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯀꯨꯃꯔꯦꯁꯟꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯂꯥꯈ 2 ꯄꯤꯔꯤꯕꯅꯤ ꯀꯣꯂꯦꯖ 3ꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯀꯣꯂꯦꯖ 3 ꯑꯗꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯅꯤꯁꯥ ꯌꯧꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯒꯤ ꯃꯈꯥꯗ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯁꯤꯗ ꯃꯥꯅ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯜ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯂꯦꯞꯈꯤꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯜ ꯁꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯉꯥꯡꯁꯤꯜꯂꯤꯕꯅꯤ ꯃꯥꯅ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯃꯤꯑꯣꯏ 2ꯕꯨ ꯇ꯭ꯔꯛꯅ ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯃꯗꯨꯕꯨ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯁꯤꯕꯅꯤ ꯍꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯂꯨꯄꯥ ꯂꯥꯈ 10 ꯑꯃꯁꯨ ꯄꯤꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯦꯗꯜ ꯄꯤꯒꯗꯧꯔꯤꯕꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯁꯄꯤ ꯑꯙꯤꯌꯥꯟ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯙꯤꯌꯥꯟꯅ ꯈꯨꯀꯥꯞꯄꯤ ꯀꯥꯞꯂꯒ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯏꯪꯒꯤꯠ ꯄꯤꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯙꯤꯌꯥꯟꯅ ꯃꯥꯅ ꯅꯦꯠꯇꯨꯅ ꯊꯝꯂꯤꯕ ꯅꯣꯡꯃꯩꯁꯤ ꯇꯨꯡꯂꯣꯝꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯨꯃꯔꯦꯁꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯁꯤꯡꯗꯒꯤꯗꯤ ꯃꯈꯣꯏꯒꯨꯝꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯁꯤꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕ ꯉꯝꯂꯣꯏ ꯃꯈꯣꯏꯒꯨꯝꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅꯅꯤ ꯒꯨꯟꯗꯥꯁꯤꯡ ꯁꯦꯝꯒꯠꯂꯤꯕꯁꯤ ꯃꯈꯣꯏꯁꯤꯡꯁꯤꯗꯤ ꯂꯦꯝꯅ ꯊꯥꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯅꯣꯡꯃꯩ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯀꯨꯃꯔꯦꯁꯟꯗ ꯂꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯈꯠꯂꯨ ꯑꯗꯨꯒ ꯃꯥꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯂꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗ ꯆꯦꯜꯂꯒ ꯂꯣꯠꯆꯈ꯭ꯔꯣ
मस्तिगी पंथदना कुमरेशन नोंमै से लौखली मसिबुदा पाखलाबु पुलिस ऑफिसर से मफम थादोक तुसियन गिदवी अदु कुमरेशन नोंमै कापतुन हातोले मसिबु अध्ययन ने येंगदुन लेरिबनी तबुदु बसुमने येंगदुन लेरबगा माना हायरई नंग माबु नोंमै कापतुन हालाबा मस्तिगी ngaktuन कुमरेशन ना सारना माबु नोंमै कापतुन हालो हाइबदाइने एसपी ने शावबु लोइना हायरई अइना हाइ हाइदुन पुलिस पो हेक्तु नोंमै कापतुन हातगदरा असुन हारमलगा यामथुन नोंमै सतरोक्तुन कुमरेशन बु कापतुन हातोले मसिगी मतुंगदा मागे हेग हाइगन बदाइलो अमा ओइरिबा अइनबु एम लौखरबदी सोइदनमकी पालगदबनी मसी हारमलगा यामनि स्टाइलिश ओइबु मोंगदा अमुमुसुगी स्पेक्सिबु लंगसिनदुनि दोबली मसी मतुंगदा फागलबा गंजा सिंगसुबु लोइना मै थादुन मांगहल्ले रिपोर्टर सिंगी ममांगदा एसपी हाइरी ngasidi kaina kumari district is leramba ganja makhai punna manghalabani पुलिस सिंगना मसीगी थबक थौरम सिंगसु पांगथोक पंगमजरिबसी गवर्नमेंट स्कूल की ओजा ओइरिबी सरन्या कोबी नुपी मगे मपानदगिनी मागे स्कूल की छात्र सिंगबु अदुकी मतिक नुक्सिजाबा अमरि मखोइबु फानबगी दमकत खंजरिबो वाखलोल अदुना मरम ओइरगा फत्तब थबक तौरिबा गैंगस्टर सिंगसु पुलिसना फाबद साउना माना मतेंग पांगबीरे मथंगी सिंदना सरन्या सीएसपी अध्ययन की युमदा लाक्तुन लैरी अध्ययन की नुपी थारा अमरि मखोइगी मरिमता ओइरिबा कैमरामैन ओइबु नुपासु यावरी तंजासिदा टीवी की पाउदसु तमिलनाडु की एजुकेशन मिनिस्टर ना सरन्याबु हाइनिंगा लेतना थागथ्याबा पाउसे फोंदोली मिस्टर नुपासना नंगी प्रमोशन दी सोइररो हैदन फोंदोली सरन्याना नोक्तुना मसिगी दमकत प्रमोशन फंगदब नते अइना चेन्नईदा ट्रांसफर थाबियु हाइकि वाफम मदुमदी सोइदन माइ पागलगनी चेन्नईददी करिगिनो हैदन थाराना हंगली सरन्याना अन्ना यूनिवर्सिटी दा कंप्यूटर साइंस की पीएचडी तौगदब लै मरमदुगी दमकति चेन्नईदा चटपा पामनी वाफमसदा थाराना सुमाबु थागतप फोंदोली तंजासदा अध्ययन चंगसिलक्तुना मदुगी थौंग अदुबु पुंसीदा लेप्तना अपग्रेड तौबु कौई अइना नंगोंदा हाइगदबा हाइबु मतौदुमना ममांग थाना संगसिनबु सुलेप लेपकनु अचुम थबक तौबुदा करामतदा कीगदबा नते तंजासदा स्कूल की आंगांग क्यामसु अध्ययन युम संगसिललिबनी मखुत्ता लई ममम पाइदुना संगसिललगा अध्ययन द खुदोन पोर अइना पीररे मसिगी मरमदी एसपी अध्ययन ने गैंगस्टर सिंग अदुबु फागतुना मखोइगी स्कूल की अवाबा कोखनखिबा अदुगी दमक्तनी मसिगी मतुंगदा थाराना लाक्लिबा आंगांग सिंगसिगी याम नुक्सिनना पुंदुना मखोइगी दमक्ता सा थक्सु पीजरी असुमना माना आंगांग सिंग नुक्सिनना पुलिबसिबु सरन्या अमदि अध्ययन सु नोक्तुना येंगलिबनी तंजासदा सरन्याना हायरई मैडम से आंगांग सिंगबु याम लुना तौजबा माली अध्ययन कुमी होय चुमी मादि आंगांग सिंगबु याम लुना तौजबनी आंगांग सिंगना अफबा नत्रगा फत्तबा मी ओइबा हाइबसे मखोइगी ममा मपा ओइरिबा सिंगदुना चटलिबा लिसत साजत की मखा चाउनु पोली हाइबसे अइगी नुपी थारागी ओना थाजबनी मयामना एसे इनकाउंटर स्पेशलिस्ट हाइदुन खंगनरिबनी अइना एनकाउंटर की केस पानसिंदुना मीबु हात पाहिबसिदा नुंगदा लाक अचुम बोइरबसु मीगी थवाइदि मांगहलिबनी मरमदुना अइना तौखिबा पापसिंग इसकी मही फोल सोइद्रमकी अखोइगी इसादा तारकनी हाइबसे मागी थाजबनी मरमदुना नी माना अखोइनीगी आंगांग याहल्लोय हाइदुन ngasi फावबु याहनद्रिबसि एसपी अध्ययन की वाफम सिताबदा सरन्यासु याम नुंगाइतबु फावरे मथंगी सिंदना सरन्यासी मागी स्कूल थादोक्तुना चेन्नईदा ट्रांसफर सखिदौरे मरमदुना मा सखिदौरे हाइबसिदा मागी स्कूल की आंगांग सिंग याम नुंगाइतना मागा पुल्ली मथंगी सिंदना सरन्यासी चेन्नईगी स्कूल अमदुंग ट्रांसफर लागले मफम सिगी प्रिंसिपल नुपी इस्तमाना हाइरी स्कूल सिदा लेरिबा कंप्यूटर तरुक की मनुंगदा मरीदी मथौ तौद्रे माउस अमदि कीबोर्ड सु अनौब लौदबा याररोय मसिगी दमक्ता इन रिक्वायरमेंट लिस्ट अम सेमख्रबनी करिगुंबा अप्रूवल पिबिदुना अनौब पोचै सिंगसि फंगबा तारबदी छात्र सिंगिसु अदुकुमितिक नुंगाइबा हाइबदु ओइगनी मसदा प्रिंसिपल नुपीसना नंगने हेक लाकपगा लेपता संगसिनदुना करी करी पोचै सिंग याद्रिबनो हाइदुना चेक तौरिबदो यामना फव वाफमनी मसि हारिदुना माबु थागतबु फंगदोली सरन्याना स्कूल सु छात्र सिंगबु फजना ताकपी तंबीबगी थबक सिंग तौरी अदुगा मखोइगी स्कूल की याद्रबा कंप्यूटर सिंग सिबु गुना कौबा टेक्नीशियन ओइबु नुपा अमना लाक्तुना सेमली गुना की मसे नुपी चित्रा कौबा मुसु स्कूल सिदा तमली मागा सरन्यागा सु याम नुंगसिना पुनबु उई नोंग सरन्याना न्यूज़पेपर अदुम पारक मतमदा सात्री नुपी मन सुसाइड तौदुना सिखिबगी पाव अमा उरे मस्तिगी माना पाव सिगी मतंगदा असुंबा लंगला लंगजिन खंगदोकनबगी दमक्ता सात्री नुपी सिगी मयुमदा मान लागली अदुगा ममा मपा सिंगी ओइबा नुंगाइता वाफम सिंग सिउ माना फोन दे रिकॉर्डिंग तौसिली तबुदु मतंग संगकली वाफमदी मखोइना फोंगदोकली वाफम सि करिनो हाइबसि फिल्म येंगलिबा खोइदु उथोकदे अदुबु फिल्म सिगी मखा थाथरक वारीदा सरन्याना थिगलिबा वाफम सि करिनो अमदि मफमसदा मियोइ सिंगसना फोंगदोकलिबा सि करिनो हाइबसि मयामना सोइदनमकी खंगबिरगनी मथंगी सिंदना ह्यूमन राइट्स कमीशन तमिलनाडु की ऑफिस दौ लई जस्टिस सत्यदेव पांडे हरिबु नुपासी कोर्ट रूम मसिदा संगसिलै मा संगसिलकपदा पुलिस ऑफिसर सिंग सिलोइन हौगली तंजास तो ओइरिबसि एसपी अध्ययन बु ह्यूमन राइट्स कमीशन की बाइकेदगी इंक्वायरी तौबु ओइरमले हाइबदि माना गैंगस्टर क्यामबु एनकाउंटर की मिंगदा नोइन कापतुना हाचिबा दुगी दमक्ता ह्यूमन राइट्स कमीशन की बाइकेदगी इंक्वायरी चथदुना लैरिबनी सत्यदेव हरिबु नुपासी संगसिलकपु उबदा एसपी अध्ययन ने यामना ngakna मंगोन मुन्नी येंगदुना लै फमनुन लैरिबा जससिदा सत्यदेवना हाइरी आई मयामदा डिस्टर्ब तौबु पामदे आईदी सथरिबा इंक्वायरी सिबु सुकनगी येंगनबगी दमक्ता मफमसिदा चांगलकपनी अदना मयामगी तौगदबा थबकसिंग तौबियु आईदी चुमना खकी फमलगे येंगजगे मसी हारदुना फमलगे येंगलगा लैरिबनी उकिल लुपासना हाइरी कुमरेशन अमदि मागी कांगबुबु एसपी न नोंगैना कापतुन हातपनी तौरिबु खुदिमा से माना हाना फजना प्लान तौथोगा मखोइबु नोंगैना कापतुन हातपनी अदुगा एनकाउंटर की केस सिबनी हाइदुना माना हाइजिनबनी
जस्ट नुपीसना खुमलाई पुलिस की माइकेदगी पिरकलिबा एविडेंस सिंग असि प्रमाण चाबा हाइबदु ओय अदुगा पुलिस की मियोय मसु कुमनेसन नोंगैना कापतन हालिबनी मरमदना मसा गाक थोकसनबगी दमकता खुद हंदुना नोंगै कापतबा तारबदी मखोय सिबा ताबनी अदुना पुलिस सिंग तौखरिबा थबक से आरान मनते मसिगी दमकता मखोयना दंडी फंगबा यारोय मसी हारदुना एसपी अडियान बु जस्ट न मरा लैते हन लाउथोले तबुदुबु तंजासदा सत्यदेव पांडे हरिबु नुपासना एसपी द नोफेट तौदुना येंगलाई हाइबदी एसपी न तौखरिबा थबक खुदिमा दो मानदि लोयना भाब तारिबु गाक्तनी मसी मतुंगदा कोर्ट इंक्वायरी लोइदुना एसपी अडियान न थोलकपा मतमदा सत्यदेव पांडे न मंगोन हाइरई नखोयना तौखरिबा थबक अदु चुम्मी हाइदुना जज की मचिन मकना फाउ फोंगदोकलिबनी मरमदुना मतुंग तारकपददी उकिल जज हाइना थमलुबगी दरकार ओइररोय पुलिस सिंगना कोर्ट की मथौसु लोइना पाइसिन खरगदबा माली एसपी अडियान खुमलाई आरानबा थौदोकसिंग थोकपा मतमदा पुलिस अमा ओइरगा तुमिना लेसिनबगी महुत्ता आइन बु खुत्ता पाइदुना सिनरगा अचुम वायल फंगनबगी दमकता होनरिबासी आइन यादबा थबकनी हाइदुना मराल पिसिनबदी चुमलोय मसी आइगी ओइबु मोतदि अचुमबनी हाइना लौजै मसी हारमलगे एसपी अडियान सखी अदुगा सत्यदेव पांडे नवा मुन्नी येंगदुना लेहुई मथंगी सिंदना सेनाईगी सरन्याना थबक तौरिबे स्कूल सिगी हेक मनांगतदा ngasi si mandirda chaurbu kumai mapang tholi mayamsna pung thinba sarik khingba amadi moibung khongbagi makholna pungnin ninkhre suti thadokraba matungdi school si hojikti pungjik chikna lehore tanjasta saranyadi school sigi manungda matomta lehori mana kagi show sing lonchilaba matungda kanagumba mada phone tawna nabagi damukta su honari tanjasta masakti uttaba miyoy mana school gi gate si buyo chei mana lonchin dur thingjille aduga de hojik saranyana tholakpa matamda mana sumisak si ure ma hojik yama pakan leptun leiribani sakhang bu nupasna magi manakta sum sangchelari hojik saranya gi hakchang si pakatpadagi humang pungchot chole mana pairam libo files na thajilno ma chen na bhonari aduga nupasna sumabu leptana dum tanaralibani mathwai hingjana bagi damukta saranya syam kat sieli asuna ma hojik mathak tangba floor room de chen khalale thongna uma kan thoktura ma palom de chen thokna bushonari ma bu tallibu nupasi kanano haibse hojik phobu film yengiba khoidu uthokte ka khutimak chang dun nupasna saranya bu thirak libani hojik saranya na maramum chen sin lotun lairi माबु कन्वीनर बगे दबक्ते एसपी ध्यान द कॉल दवी तबुदु मागी लाइबक थीरिबदी माना कॉल तौरलिब तंजास्ता एसपी दी मागी कादा लैरमद्रे मपान द मियोसिंग खरगा वरी शानंदुन लैरी सरन्या नोट ओत्र कॉल दवी अदु पाइखलक्त्रे नाकल मदना स्कूल ग नकनन लैरिब मंदिरसदा कुमै तबुदगी मयामना लांग निनबगी मखोलना पिक थल्लिबनी तंजास्ता सकंग दबुनु पासना सरन्या बु कोइ थीरलिबनी अदुगा हुजिक गुनना सरन्या गी फोन द कॉल तौसिलगले मसिगी रिंग बगी मखोलसु सकंग दबुनु पासना ताखरे मस्तिगी सरन्या लोतुन लैरिब मफमस मासक छिलगले नुपासना सरन्या बु हान नबगी दमक्ति योचे यमसु पाइखत्रे लोतुन लैरिब सरन्या सि सेली अदु थोंग थिजिली अदु योचे इस फुदोरकपदगी थोंग सि पखाइरे बिल्डिंग की टेरेस मथक इस मार सेन न बहोने यदु नुपासना योचे न खलकत मागी कोक त पानखे मस्तिगी सरन्या सि ज्ञान मांग मुगलोइना लाइमाइ द हाइ थदुन तारे सेना खोल खांगनु मा हुजि कप्तुन लैरि माबु कन्बीन बगी दमक्ति यामना कन्न लाउजे अदु मनांग निकपद लैरिब मियोइ सिंग सिदि कुमै पांगथोपगी लांग निनबगी मखोलसिन माना लाउरिब सि कनामतन ताबिद्रे सकंग नुपासना मुकस योचे न कन्ब मतमदा सरन्या गी नाकोंग द हाबलिब सना सि फक्तुनु पाइथोई सेना खोल खांगदुन लैरिब मागी चरमदा सकंग नुपासना योचे न नमसिनदुन थमख्रे अदुगा लैखाइब मतमददी मागी चरम युतोंग सि काइरे मरमदुना हुजिकति खौनाउदगी खोंजेल मत थोप ngamdre सेना खोल खांगदुन लैरिब सरन्या गी नंगलदा मुकस योचे न कल्ली मसिग मतुंगदा सकंग नुपासना सरन्या गी मफी अमममदा लथोप होरले आइबदि सरन्या गी मथक तबाना नातै जादब थबक चथना बहोनारपनी मतौसुना सकंग नुपासना सरन्या बु फजन फुरब मतुंगदा नुपी ओबिगी इज्जत छु मानहनबीरे नाकल मदना एसपी अध्यान मागी कादा संखिलक मतमदा सरन्या माउन कॉल तौरखिबगी मिस कॉल सिंग सि उरे मस्तिगी मान अमु हन कॉल तौसिली अदुबु सरन्या गी फोन स्टि स्विच ऑफ हाइदुन तुम लैख्रे हौजिक अध्यान गी थमोइदा करिगुम सिंगनबा मदि फावरबनी मथंगी सिंदना स्कूलेस द मीन पिक थनख्रे मफमसदा यामलो पुलिस सिंग सु लाख्रे बिल्डिंग की टेरेस मथक स्टोलक मतमदा सरन्या गी असि भक्सांगना टेंकी मनुंग दता सिंदुन लैरिबसु उई मफमसदा फोरेंसिक डिपार्टमेंट की मियोइसिंग सु थिजिन हुमजिन बिगी थबकसिंग तौरी अदुगा हौजिक सरन्या गी असि भक्सांग सिबु टेंकी मनुंग स्टगी मियोइसिंग थांगदोरली फोरेंसिक डिपार्टमेंट की मियोइसिंगना मफमसदा तादुन लैरिबलिबो पोलमसिंग सिबु एविडेंस की दमकता खोमजिन तासिली गुनगी मचनुपि चित्रा हरबि छात्री नुपि सिदि मागी ओजाना सिबसिदा अतुकिमिति कन्न कन्न कपली अतोप छात्र कयाम सु मखोगी ओजाना सिबसिदा थमोइ सोंगना कपनरिबनी अदुगा रिपोर्टर नुपावना हाइरी गवर्नमेंट स्कूल की ओजा ओरिबि सरन्या कोबि नुपि मबु यामा तमथिर फुर मतुंगदा हातोक बिरमले मरमदना स्कूल की लैरिबा छात्र छात्री सिंग ओजा सिंग अमदि मफम सिगी मियामना थोकलिबा तमथिरबा मिहात सिगी मथकता अतुगितिक साउनिंग बाहाइबदु ओइरे मरमदना मिहात पदुबु याम थुना फाना नबगी दमकता मायामसना यामना कन बदाबि तौरी टीवी की पाउसे अध्यान सुरे मसि उबदमागी थमोइस्ति पुरा होइना काइरबनी पाउस मखा ताना हाइरी सरन्या हरिबि नुपि सि ममांगदा कैनाकुमारी डिस्ट्रिक्ट लेबे स्कूल अमगी गंजा थमजिलबो गुंडा क्यामा फागतपदा चाउन मतेंग पांगखिबनी मदुगी दमकता सरकार की माइकैदगी सु अवार्ड पिदुनि काइ खुमनखिबनी माबु हालमलिबा सि मदुगा मरि लेनरंगदरा हाइबगी सिंगनबले हाइदुना मायामना सुफोंदोंनारी एसपी अध्यान सिदि टीवी की पाउस सरन्या गी असि भक्सांग सि उरुबदगी ममिति इरा चेंद्रमा चपलेथुन लैरी
ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯃꯤꯍꯥꯠꯄꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯐꯥꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟꯅ ꯑꯇꯣꯞꯄ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯃꯃꯨꯛ ꯌꯦꯡꯂꯤ ꯄꯥꯎꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯁꯔꯟꯌꯥ ꯃꯤꯁꯤ ꯑꯁꯤꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯑꯍꯥꯟꯕꯗ ꯃꯥꯅ ꯂꯥꯎꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯁꯔꯝꯒꯤ ꯎꯇꯣꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕꯅꯤ ꯑꯗꯨꯒ ꯃꯁꯥ ꯂꯦꯡꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯥꯖꯤꯟꯕꯗꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯁꯨ ꯇꯦꯛꯂꯝꯂꯦ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯌꯦꯡꯂꯒ ꯑꯙ꯭ꯌꯥꯟꯗꯤ ꯀꯞꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯔꯟꯌꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯊꯣꯔꯛꯂꯤ ꯃꯥꯒꯤ ꯃꯄꯥꯁꯤꯗꯤ ꯊꯕꯥꯛꯇ ꯈꯨꯠꯅ ꯌꯩ ꯌꯩꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯃꯤꯍꯥꯠꯄ ꯃꯤ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯠꯂꯤ ꯃꯌꯥꯝ ꯑꯁꯤꯅ ꯁꯣꯔꯣꯛꯇ ꯐꯝꯖꯤꯟꯗꯨꯅ ꯃꯤꯍꯥꯠꯄ ꯃꯤ ꯑꯊꯨꯕꯗ ꯄꯨꯊꯣꯛꯇꯨꯅ ꯐꯥꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯔꯤ ꯄꯥꯎꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯤ ꯁꯦꯅꯥꯏꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯁꯔꯟꯌꯥꯒꯤ ꯃꯤꯍꯥꯠꯄꯕꯨ ꯌꯥꯝꯅ ꯊꯨꯅ ꯐꯥꯔꯒ ꯐꯥꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯔꯛꯂꯤꯕ ꯒꯥꯔꯤꯁꯤꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯈꯨꯗꯤꯡꯗ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯠꯂꯣꯏꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯥꯒꯤ ꯄꯣꯠꯂꯣꯏꯐꯝ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯂꯩꯁꯨ ꯀꯜꯂꯤ ꯃꯃꯥꯅ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯏꯆꯥꯕꯨ ꯑꯗꯨꯛ ꯋꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯗꯨꯅ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯎꯕ ꯐꯪꯅꯕꯒꯤꯗꯃꯛꯇꯔꯥ ꯍꯧꯖꯤꯛ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯀꯞꯂꯤ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯤꯖꯤꯄꯤ ꯌꯥꯎꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯌꯥꯝꯅ ꯊꯨꯅ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯇꯤꯝ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯃꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯊꯣꯛꯄ ꯀꯔꯤꯅꯣ ꯄꯥꯝꯕꯩ ꯄꯨꯊꯣꯛꯇꯨꯅ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯧ ꯇꯧꯕꯇꯕꯨ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯅꯥꯀꯜ ꯑꯃꯗꯅ ꯔꯤꯄꯣꯔꯇꯔꯁꯤꯡꯒꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯍꯪꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯄꯤꯕ ꯉꯝꯃꯔꯣꯏ ꯆꯤꯡꯅꯕ ꯃꯤꯁꯤꯡ ꯃꯁꯤ ꯍꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯒꯠꯂꯒꯅꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ IPS ꯍꯔꯤꯁ ꯀꯨꯃꯥꯔ ꯑꯁꯤꯕꯨ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯍꯥꯞꯂꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯔꯤꯁ ꯀꯨꯃꯥꯔꯅ ꯃꯥꯒꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯊꯤꯒꯠꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯍꯔꯤꯁꯅ ꯋꯥꯍꯪ ꯍꯪꯂꯤ ꯐꯣꯔꯦꯟꯁꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯁꯔꯟꯌꯥꯕꯨ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯄꯅꯤ ꯇꯧꯕꯇꯕꯨ ꯅꯨꯄꯥꯗꯨꯒꯤ ꯁꯤꯃꯦꯟꯗꯤ ꯁꯔꯟꯌꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯐꯪꯕ ꯉꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯔꯤꯁꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯍꯪꯂꯤ ꯁꯔꯟꯌꯥꯒ ꯌꯥꯅꯗꯕ ꯃꯥꯒ ꯈꯠꯅꯈꯤꯕ ꯃꯥꯒ ꯃꯔꯩ ꯌꯦꯠꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯑꯗꯣꯝꯅ ꯈꯪꯕ ꯌꯥꯎꯅꯕ꯭ꯔꯥ ꯑꯃꯗꯤ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒꯤ ꯃꯔꯝꯗꯁꯨ ꯈꯪꯕ ꯌꯥꯎꯅꯕ꯭ꯔꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯨꯄꯤꯁꯤꯅ ꯃꯍꯥꯛꯇꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯖꯣꯏꯟ ꯇꯧꯔꯛꯄ ꯁꯨꯞꯅꯒꯤ ꯊꯥ ꯈꯔ ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯀꯅꯥꯃꯠꯇꯒꯁꯨ ꯃꯔꯩ ꯌꯦꯠꯅꯕ ꯈꯟꯅꯕ ꯑꯃꯗꯤ ꯅꯨꯡꯁꯤꯅꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯃꯁꯛ ꯈꯪꯕꯤ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯗꯁꯨ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯇꯤꯆꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯅ ꯃꯍꯥꯛꯁꯤ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔ ꯑꯃꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯁꯔꯟꯌꯥꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯨꯝꯗ ꯍꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯃꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯡꯕꯨ ꯃꯥꯅ ꯄꯩꯁꯥ ꯑꯃꯠꯇ ꯂꯧꯗꯨꯅ ꯐ꯭ꯔꯤꯗ ꯇ꯭ꯌꯨꯁꯟ ꯇꯝꯕꯤꯕꯅꯤ ꯃꯥꯃꯨꯛ ꯐꯕ ꯑꯣꯖꯥꯗꯤ ꯊꯤꯕꯗ ꯋꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅꯁꯨ ꯀꯞꯇꯨꯅ ꯐꯣꯡꯗꯣꯛꯂꯤ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯍꯪꯗ꯭ꯔꯤꯉꯩ ꯑꯣꯖꯥ ꯁꯔꯟꯌꯥꯅ ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯎꯕꯒ ꯆꯥꯛ ꯆꯥꯔꯕꯔꯥ ꯆꯥꯗ꯭ꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯪꯕꯤꯕꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯤ ꯑꯣꯖꯥ ꯁꯔꯟꯌꯥꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯄꯩꯁꯥ ꯂꯩꯇꯕꯗꯒꯤ ꯄꯄꯥꯅ ꯑꯩꯕꯨ ꯁ꯭ꯀꯨꯜ ꯆꯠꯍꯟꯗꯅ ꯊꯝꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯁꯔꯟꯌꯥꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯄꯥꯒ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯀꯨꯜ ꯀꯥꯍꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯅꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯂꯪꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯤ ꯃꯇꯧ ꯁꯨꯝꯅ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯁꯔꯟꯌꯥꯒꯤ ꯃꯤꯍꯥꯠꯄꯨ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯥꯕꯤ ꯇꯧꯗꯨꯅ ꯁ꯭ꯀꯨꯜ ꯃꯃꯥꯡꯁꯤꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯅꯔꯤꯕꯁꯤ ꯃꯃꯥꯡꯗ ꯁꯔꯟꯌꯥꯅ ꯒꯟꯖꯥ ꯂꯂꯣꯟꯕ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨ ꯈꯔꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯃꯥꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯔ ꯊꯤꯒꯠꯄꯁꯨ ꯐꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯅ ꯆꯦꯟꯅꯥꯏꯒꯤ ꯀꯃꯤꯁꯅꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯁꯥꯔꯅ ꯑꯌꯥꯕ ꯄꯤꯕꯤꯔꯒꯗꯤ ꯁꯔꯟꯌꯥꯒꯤ ꯀꯦꯁ ꯑꯁꯤ ꯑꯩꯅ ꯑꯣꯏꯅ ꯄꯥꯏꯖꯒꯦ ꯃꯁꯤꯗ ꯀꯃꯤꯁꯅꯔ ꯑꯁꯤꯅ ꯅꯣꯛꯇꯨꯅ ꯑꯗꯣꯝꯅ ꯀꯩꯅꯥꯀꯨꯃꯥꯔꯤꯗ ꯂꯩꯔꯒ ꯃꯇꯧ ꯀꯔꯝꯅ ꯆꯦꯟꯅꯥꯏꯒꯤ ꯀꯦꯁ ꯄꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯣꯏꯔꯣꯏꯗꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯗꯣꯝꯒꯤ ꯅꯊꯧꯗ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯕꯤꯌꯨ ꯃꯁꯤꯗ ꯑꯙ꯭ꯌꯥꯟꯅ ꯁꯔꯟꯌꯥꯒꯤ ꯀꯦꯁ ꯑꯁꯤꯒ ꯑꯩꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯍꯦꯛ ꯐꯣꯡꯗꯣꯛꯀꯦ ꯇꯧꯕꯒ ꯀꯃꯤꯁꯅꯔꯅ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯑꯙ꯭ꯌꯥꯟ ꯑꯁꯤ ꯁꯥꯎꯅꯤꯡꯂꯒ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯁꯔꯟꯌꯥꯒꯤ ꯑꯆꯨꯝꯕ ꯖꯁꯇꯤꯁ ꯍꯦꯛ ꯐꯪꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯣꯖꯥꯁꯤꯡ ꯑꯃꯠꯇ ꯁ꯭ꯀꯨꯜ ꯆꯠꯂꯣꯏ ꯄꯥꯡꯊꯣꯛꯂꯤꯕ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤꯁꯨ ꯑꯃꯠꯇ ꯃꯈꯥ ꯆꯠꯊꯍꯜꯂꯔꯣꯏ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯀꯗꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯂꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯅꯥꯀꯜ ꯑꯃꯗꯅ IPS ꯍꯔꯤꯁ ꯀꯨꯃꯥꯔꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯁꯤꯅ ꯃꯤꯍꯥꯠꯄꯨ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯄꯨꯂꯤꯁ ꯑꯃꯅ ꯍꯥꯏꯔꯤ ꯀ꯭ꯔꯥꯏꯝ ꯁꯤꯟꯗꯒꯤ ꯐꯪꯂꯤꯕ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯁꯤꯅ ꯃꯤꯍꯥꯠꯄꯗꯣ ꯃꯁꯤꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯄꯗ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯔꯤꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯇꯤꯝꯗ ꯍꯪꯂꯤ ꯁꯔꯟꯌꯥꯅ ꯄꯥꯏꯔꯝꯕ ꯐꯣꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯞꯗꯦꯠ ꯂꯩꯔꯦ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯍꯥꯡꯂꯛꯇ꯭ꯔꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯔꯟꯌꯥꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯒꯤ ꯄꯥꯔꯃꯤꯁꯟ ꯂꯧꯔꯕ ꯃꯇꯨꯡꯗ ꯄꯨꯡ 2 ꯃꯐꯝ ꯀꯗꯥꯏꯗꯅꯣꯃ ꯃꯥꯅ ꯆꯠꯂꯨꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤ ꯀ꯭ꯂꯥꯁꯁꯨ ꯑꯩꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯨꯍꯧꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯆꯠꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯅꯁꯨ ꯄꯨꯂꯤꯁꯇ ꯍꯥꯏꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯔꯟꯌꯥꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯀꯣꯜ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯑꯩꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯍꯧꯗꯕꯗꯒꯤ ꯃꯥꯒꯤ ꯀꯣꯜ ꯑꯗꯨ ꯑꯣꯛꯈꯤꯗꯕꯅꯤ
ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯕ ꯃꯇꯝꯗꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯊꯣꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯃꯤꯁꯅꯔ ꯅꯨꯄꯥꯁꯤꯅꯁꯨ ꯇꯤꯚꯤ ꯄꯥꯎꯗꯒꯤ ꯎꯔꯦ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯃꯥꯁꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯍꯔꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯈꯣꯏꯅ ꯊꯤꯒꯠꯂꯤꯕꯗꯨ ꯀꯌꯥꯝ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯍꯔꯤꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯔꯤꯃꯠꯇ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯀꯃꯤꯁꯅꯔꯅ ꯍꯔꯤꯁꯀꯤ ꯃꯊꯛꯇ ꯁꯥꯎꯖꯤꯜꯂꯤ ꯍꯔꯤꯁꯅ ꯍꯥꯏꯔꯤ ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯗꯅ ꯌꯨꯝꯗ ꯍꯟꯕ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯅꯤ ꯁꯥꯔ ꯀꯃꯤꯁꯅꯔꯅ ꯅꯈꯣꯏꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯎꯕꯒꯤ ꯃꯇꯝ ꯄꯤꯔꯕꯅꯤ ꯃꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯅ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯑꯃꯅ ꯀꯦꯁ ꯑꯁꯤ ꯄꯥꯏꯍꯟꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯔꯤꯁ ꯑꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯦ ꯇꯟꯖꯥꯁꯤꯗ ASP ꯔꯨꯄꯥ ꯀꯤꯔꯟ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯥꯀꯨꯃꯥꯔꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯁꯥꯔ ꯑꯙ꯭ꯌꯥꯟꯅ ꯑꯗꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯜ ꯇꯧꯔꯛꯂꯤ ꯍꯥꯏꯗꯨꯅ ꯄꯤꯁꯤꯜꯂꯔꯦ ꯑꯗꯨꯕꯨ ꯍꯔꯤꯁꯅ ꯌꯥꯝꯅ ꯁꯥꯎꯒꯅ ꯍꯥꯏꯔꯛꯏ ꯀꯩꯅꯥꯀꯨꯃꯥꯔꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯃꯥꯅ ꯀꯦꯁ ꯑꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯨꯅ ꯑꯩꯈꯣꯏꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕꯅꯣ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯕꯨ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯔꯣ ꯑꯁꯨꯝꯅ ꯁꯥꯎꯒꯠꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯑꯙ꯭ꯌꯥꯟꯅꯁꯨ ꯐꯣꯟꯗꯒꯤ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯀꯣꯜ ꯑꯁꯤ ꯀꯛꯊꯠꯂꯦ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯦꯇ꯭ꯔꯤꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯔꯣꯟꯕ ꯋꯥꯐꯝꯁꯤꯡ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯆꯦꯟꯅꯥꯏꯗ ꯆꯠꯂꯨ ꯍꯥꯏꯕ꯭ꯔꯥ ꯃꯁꯤꯗ SPꯅ ꯉꯥꯏꯈꯣ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯅꯪ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯍꯔꯤꯁ ꯑꯃꯗꯤ ꯔꯨꯄꯥ ꯀꯤꯔꯟ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯊꯤꯒꯠꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯍꯔꯤꯁꯅ ꯍꯦꯜꯃꯦꯠ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯨꯄꯥꯅ ꯍꯦꯜꯃꯦꯠ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯊꯤꯒꯠꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯀꯤ ꯇꯤꯝꯅ ꯁꯔꯟꯌꯥꯒꯤ ꯐꯣꯟ ꯑꯁꯤ ꯑꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯒꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯁꯔꯟꯌꯥꯒꯤ ꯐꯣꯟ ꯑꯁꯤ ꯑꯣꯟ ꯇꯧꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯍꯣꯠꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯍꯔꯤꯁꯀꯤ ꯀꯥꯡꯕꯨꯁꯤ ꯎꯠꯂꯛꯏ ꯑꯣꯖꯥ ꯔꯨꯄꯥꯅ ꯍꯥꯏꯔꯤ ꯁ꯭ꯀꯨꯜꯒꯤ ꯆꯧꯀꯤꯗꯥꯔ ꯅꯨꯄꯥꯗꯨꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯦꯜꯃꯦꯠ ꯑꯁꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯔꯚꯤꯁ ꯇꯧꯕ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯏ ꯃꯥꯒꯤ ꯗꯨꯀꯥꯟꯁꯨ ꯁ꯭ꯀꯨꯜꯒ ꯄꯪꯂꯥꯞ ꯂꯥꯞꯅꯗꯅ ꯂꯩ ꯍꯥꯏ ꯍꯔꯤꯁꯅ ꯍꯦꯜꯃꯦꯠ ꯑꯗꯣ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯥꯈ꯭ꯔꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒꯗꯤ ꯇꯧꯔꯛꯂꯤꯕꯁꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯇꯒꯤ ꯑꯣꯏꯔꯝꯂꯦ ꯁꯔꯟꯌꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯟ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯎ ꯄꯤꯔꯤ ꯍꯔꯤꯁꯅ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯥꯁꯤꯅ ꯀꯀꯟ ꯀꯣꯂꯣꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯁꯤꯗꯒꯤ ꯍꯔꯤꯁꯀꯤ ꯀꯥꯡꯕꯨ ꯑꯁꯤ ꯀꯀꯟ ꯀꯣꯂꯣꯅꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯒꯨꯅꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯔꯚꯤꯁꯀꯤ ꯗꯨꯀꯥꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯝꯂꯦ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯁꯔꯟꯌꯥꯒꯤ ꯐꯣꯟ ꯑꯃꯗꯤ ꯃꯥꯕꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯌꯣꯠꯆꯩ ꯑꯁꯤꯁꯨ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛꯇꯤ ꯃꯤꯍꯥꯠꯄ ꯁꯣꯏꯗꯅ ꯐꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯍꯔꯤꯁꯅꯁꯨ ꯈꯪꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯎꯠꯂꯛꯏ ꯍꯥꯏꯕꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯅꯤ